Manipur top channel ki maikei digi maroi bi ipausing miamna thamjagi hamada Jammu and Kashmir Ngamkhei wangmadagi sanglakhiba theorist singi khonggul linaba honari hanakta Ngamkhei wangmadagi sangsilakhiba theorist kangbu amagi khonggul linabagi damak Jammu and Kashmir gi Kathua district liba forest area sing security force sing pakshan operation satrakhiba ngasi numit mari ni sukri official singi matungina security force sing haujiksu Kathua district ki sanaldagi Dinga amba phawbada liba mapum kya mukta makhatana operation sathari makoina haidi haujik sathari bo operation asida army national security guard border security force police special operation group amasum central reserve police force sing yari makoina technical amasum surveillance equipment sing sizinaba loinana makoi bu helicopter UAV sing drone sing bulletproof gari sing amasum sniper dog sing sumateng pangli han official sing dun phongdokli official singdunai ki hausu phawbi oina di security force na terrorist sing adugi khonggul liba phangri mamangda search party singna sanyal forest gi M4 carbine gi maru thanayawba magazine mari grenade ani bulletproof jacket ama amasum sleeping bag red suit sing amasum zanaba polam sing yawba packet kyamung phangrabani sanyal forest gi phangkiba tracksuit sing adu mamang sehi gi June amasum August Kathua amasum Doda da hatkiba Zais e Muhammad ki terrorist marina set pasab sing aduga set pasing aduga mane have wapum official sing duna thamli haidi makhasa tharak point tentang atopa maruiba pawkranamo Manipur gi electoral constituency sing semdok tringaida illegal immigrant sing thidoktuna maramda halan khinaba MP sana jabala semana parliament taksin khriadi atopa pawmana President rules sing narakpa petition ki well ngasi high court sa tharagani mamang thagi tara ki ayupung tara mathwiri ki tara gani suba Manipur legislative assembly ki tare suba mifam hopaga loinana anauba sahi sigi ahano mifam oigadabana governor AK balana hawdokpu numita ma ki address pikini haiduna phawa thorang torom laba matung February 8 English ngani ga kunga manga ki nungthilda lainga Losinglakhiba Berian Minister ki phamdagi resign tokraba matung tha adugi taraga humdoi ki Manipura President Draupadi Murmu na torakpa proclamation ki matungina President rule satna halakli pa maram sadi haiduna tuan maram taraga humdoi piraduna High Court of Manipura file torakiba civil writ petition number 155 of 2025 ki makhataba well hayeng court asigi chief justice D Krishna Kumaram sum justice Egoneswar ki bench sathagadori masigi dam hayeng ki wena chief justice nusingba bench asigi course list ki item number 5 petition asi list tawkhre hadi Manipur top channel gi mai kai digi maroi bi ipausing myamna thamjagi anmada relief camp na nupi ama lekhidri more digi lanje laktuna wangjingi lamding higher secondary school relief camp na sangjapam lawduna leiba Laibi More Editorial Wang Malakai 1 number 7 dagi Toizam Siamo Maitei gi loinabi Toizam dasu laimsai humpurop surabi nupi amangasi masagi anaba mana maram oiraga laikidri ma ngarang lamding higher secondary school relief camp na lairingai de khangauduna masangam laktabadagi Thawal district hospital pukhatuna layeng sathraba matung phibam lusilakpadagi Rims hospital da amuk pukhatuna layeng sathram laba matung ngasi laikidabani hairi Haujuk phawbada tuan relief camp sing de laikidaba moregi mitai masing punna taraga mari sukri Wangjing Kodompokwi Sport Complex relief camp de laikidaba mitai mari Wangjingi Lamding Higher Secondary School da hangba relief camp de laikidaba migi masing mari Mayang Imphal UFO relief camp de laikidaba mioi ama amasum IDL Girls College Akampat relief camp da mioi mangani Kumzai lisingani ka kungo humdoi gi me ahum degi tholakiba lana maram oiraga more gi mitei sing more degi lanjelaktuna tuan relief camp sing sangjapam lawduna leiba mioi kya gi manungda mioi kya ama wakhal gi laina narakpadegi madi masagi anabana maram oiraga ana leng sathanaba sel thum leitabadegi leikidaba kaya ama yakri aduga kaya amana hauji tuan hospital sing da aruba phim da leng sathaduna awab kya mayukna dun leibi yauri haina moregi internally displaced person IDPS singna mari lenaba department singi amadi lenga ki pungning khingsilakli amaromdana IDP mahiroi sing khudong sadaba mayuknare mahiroi lup singi pungning singsilakli thokliba lan asina maram oiraga lanjelaktuna tuan relief camp sing sangjapam lauriba IDP mahiroi sing khudong sadaba kya mayukna bagaloinana Manipur da lairiba mahiroi lup singna miyeng sangwinaba miyeng singsilakli Hiramasuki matang nangasi Akampat relief camp na leiba IDP singgi oiba mifam ama pangtokre
ꯃꯤꯐꯝ ꯑꯗꯨꯗ ꯃꯣꯔꯦ ꯕꯖꯥꯔꯗꯒꯤ ꯂꯟꯖꯦꯔꯛꯇꯨꯅ ꯑꯀꯥꯝꯄ ꯔꯤꯂꯤꯐ ꯀꯦꯝꯞꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯈꯨꯔꯝ ꯏꯅꯥꯎ ꯃꯤꯇꯩ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯌꯣꯛꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡ ꯃꯤꯡ ꯆꯟꯕ ꯑꯃꯗꯤ ꯊꯥꯒꯤ ꯐꯤ ꯂꯧꯔꯝꯗꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯤꯡ ꯆꯟꯕ ꯑꯃꯗꯤ ꯊꯥ ꯐꯤ ꯂꯧꯕ ꯌꯥꯎꯅꯔꯤ ꯁꯦꯜ ꯊꯥꯗꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯔꯤ ꯂꯩꯉꯥꯛꯅ ꯊꯕꯛ ꯃꯔꯛꯇ IDPꯁꯤꯡꯒꯤ ꯈꯟꯕꯤꯗꯨꯅ ꯂꯨꯄꯥ ꯂꯤꯁꯤꯡ ꯄꯤꯔꯝꯕ ꯑꯗꯨꯁꯨ ꯄꯤꯗ꯭ꯔꯦ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯅꯣꯡꯃꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯨꯄꯥ ꯆꯥꯝꯃ ꯄꯨꯟꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ 3,000 ꯄꯤꯒꯅꯤ ꯍꯥꯏꯈꯤꯕꯗꯨꯁꯨ ꯉꯁꯤ ꯐꯥꯎꯕ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯗ꯭ꯔꯤ ꯆꯍꯤ ꯑꯅꯤꯔꯣꯝꯁꯤꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯕ ꯉꯝꯗ꯭ꯔꯤ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯐꯝ ꯊꯥꯗꯣꯛꯂꯣ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯥꯕꯣ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯄꯝꯆꯥ ꯖꯗꯨꯃꯅꯤꯅ ꯍꯥꯏ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯍꯧꯈꯤꯕ ꯃꯥꯔꯆ 9ꯗꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯍꯥꯏꯋꯦꯁꯤꯡ ꯌꯥꯎꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯍꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯐꯦꯜ ꯑꯣꯏꯔꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯊꯧ ꯄꯨꯔꯤꯕ ZRAꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯐꯣꯔꯃꯔ ꯃꯦꯝꯕꯔ ꯑꯣꯐ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯊꯥꯡꯂꯤꯌꯥꯟ ꯄꯥꯎ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯣꯔꯤꯖꯤꯟ ꯑꯣꯏꯔꯤꯕ PS ꯍꯥꯎꯀꯤꯞ ꯄ꯭ꯔꯦꯁꯤꯗꯦꯟꯠ KNOꯒ ꯇꯧꯅꯔꯤꯕ ꯁꯨ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯐꯣꯔꯦꯅꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯕꯨ ꯁꯧꯒꯠꯇꯨꯅ ꯁꯨ ꯍꯟꯗꯣꯛꯄꯒꯤ ꯋꯥꯐꯝ ꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯐꯝ ꯊꯥꯗꯣꯛꯂꯣ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯅ ꯃꯇꯝ ꯈꯔ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯕ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯦ ꯍꯥꯏꯕ ꯌꯥꯔꯕ꯭ꯔꯥ PRꯅ ꯇꯝꯄꯥꯛꯇꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯈꯣꯝꯒꯠꯈ꯭ꯔꯦ ꯀꯌꯥ ꯑꯃ ꯁꯔꯦꯟꯗꯔ ꯇꯧꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯅ ꯐꯣꯡꯅ ꯍꯥꯏꯔꯛꯄꯗ PRꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯒꯦ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯤꯕꯅꯣ PRꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯇꯝꯄꯥꯛꯇ ꯈꯛꯇꯪ ꯆꯂꯥꯏꯕ ꯆꯤꯡꯗꯅ ꯐꯦꯜ ꯑꯣꯏꯔꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯣꯏꯔꯤ PRꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯃꯁꯨꯡ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯎꯃꯪ ꯀꯣꯛꯊꯣꯛꯄ ꯏꯂꯤꯒꯦꯜ ꯏꯟꯀ꯭ꯔꯣꯆꯃꯦꯟꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯏꯁꯨꯁꯤꯡ ꯅꯥꯊꯩꯔꯒ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯌꯥꯔꯣꯏ PR ꯃꯅꯨꯡꯗ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯋꯥꯐꯝ ꯂꯥꯛꯂꯤꯕꯁꯤ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯨꯠꯊꯠꯅꯕꯒꯤ ꯑꯆꯧꯕ ꯂꯂꯣꯡ ꯑꯃ ꯆꯠꯊꯔꯛꯄꯅꯤ ꯀꯨꯀꯤꯒꯤ ꯗꯤꯃꯥꯟꯗ CM ꯁꯤꯟꯗꯣꯛꯄ ꯇꯝꯄꯥꯛꯇ ꯑꯐꯁꯄꯥ ꯊꯝꯖꯤꯟꯕ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯇꯝꯄꯥꯛꯀꯤ ꯃꯐꯝ 6ꯇ ꯑꯐꯁꯄꯥ ꯊꯝꯈ꯭ꯔꯦ ꯃꯁꯤ ꯈꯪꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯏ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯇꯦꯡ ꯂꯧꯕꯅ ꯐꯔꯦ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛ ꯄꯥꯏꯒꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯤꯕ MLAꯁꯤꯡꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯑꯃꯗꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯑꯐꯕ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯉꯥꯛ ꯄꯥꯏꯔꯒ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯂꯒ ꯂꯩꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯋꯥꯠꯂꯛꯀꯅꯤ MLAꯁꯤꯡꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯍꯨꯠꯅꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯣꯜꯂꯥꯎ ꯂꯥꯎꯐꯝ ꯊꯣꯛꯏ ꯅꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯇꯧꯒꯗꯕ ꯄꯣꯂꯤꯁꯤ ꯑꯗꯨ ꯃꯤꯌꯥꯝꯅ ꯈꯪꯍꯟꯐꯝ ꯊꯣꯛꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯤꯇꯣꯞꯁꯤꯡꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯒꯗꯕ ꯅꯠꯇꯕꯅ ꯏꯔꯝꯗꯝꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯈꯥ ꯇꯥꯅ ꯏꯔꯝꯗꯝꯒꯤ ꯉꯝꯈꯩ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯊꯕꯛ ꯂꯦꯞꯇꯅ ꯄꯥꯏꯈꯠꯄ ꯃꯊꯧ ꯇꯥꯔꯛꯂꯤ ꯍꯥꯏꯅ ꯁꯄꯝꯆꯥ ꯖꯗꯨꯃꯅꯤꯅ ꯃꯈꯥ ꯇꯥꯈꯤ ꯑꯃꯔꯣꯝꯗꯅ ꯀꯪꯂꯩ ꯌꯦꯜꯍꯧ ꯑꯔꯤ ꯁꯤꯅꯥꯏ ꯁꯤꯅꯝꯁꯪꯒꯤ ꯁꯪꯂꯦꯟ ꯁꯪꯒꯥꯈ꯭ꯔꯦ ꯃꯄꯥꯟ ꯂꯝꯒꯤ ꯄꯣꯠꯂꯝꯁꯤꯡꯅ ꯃꯍꯨꯠ ꯁꯤꯜꯂꯛꯄꯗꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯃꯃꯤ ꯁꯥꯝꯂꯛꯂꯦ ꯈꯥꯏꯗꯦꯝ ꯇꯔꯨꯕꯤ Committee of Implementing Prime Minister Awas Yojana Oripok Ward No. 6 IMCꯅ ꯁꯤꯟꯗꯨꯅ ꯀꯪꯂꯩ ꯌꯦꯜꯍꯧ ꯑꯔꯤ ꯁꯤꯅꯥꯏ ꯁꯤꯗꯝꯁꯪ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯃ Oripok ꯑꯁꯣꯝ ꯂꯩꯀꯥꯏ ꯂꯦꯟ ꯅꯝꯕꯔ 6ꯀꯤ ꯕꯥꯃꯣꯟ ꯃꯟꯗꯞꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯀꯪꯂꯩ ꯏꯃꯥꯂꯨꯞ ꯀꯤꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ RK ꯁꯅꯥꯍꯟꯕꯤ ꯂꯩꯃ ICM ꯏꯝꯐꯥꯜꯒꯤ ꯐꯣꯔꯃꯔ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯅꯤꯡꯊꯧꯈꯣꯡꯖꯝ ꯔꯟꯖꯅꯥ ICM ꯒꯨꯋꯥꯍꯥꯇꯤꯒꯤ ꯔꯤꯇꯤꯌꯔꯗ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯈꯔꯤꯕꯝ ꯁꯣꯃꯦꯟꯗ꯭ꯔꯣ IMC Ward No. 6ꯀꯤ ꯀꯣꯔꯄꯣꯔꯦꯇꯔ ꯇꯧꯔꯥꯡꯕꯝ ꯏꯟꯗ꯭ꯔꯖꯤꯠ ꯀꯤꯌꯔꯇꯦꯀꯔ Artisan Headloom and Handicrafts ꯈꯥꯏꯗꯦꯝ ꯇꯔꯨꯕꯤ ꯂꯩꯃ ꯋꯥꯔꯗ ꯑꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯈꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ IMC Ward No. 6ꯀꯤ ꯀꯣꯑꯣꯄꯔꯦꯇꯔ ꯇꯧꯔꯥꯡꯕꯝ ꯏꯟꯗ꯭ꯔꯖꯤꯠ ꯃꯤꯇꯩꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯋꯥꯁ ꯌꯣꯖꯅꯥ Ward No. 6ꯀꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯅ ꯑꯉꯝ ꯃꯇꯦꯡ ꯇꯧꯅꯗꯨꯅ ꯁꯪ ꯑꯁꯤ ꯁꯥꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯥꯡꯈꯤꯒꯗꯧꯔꯕ ꯃꯤꯇꯩ ꯀꯜꯆꯔꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯡ ꯃꯇꯝ ꯆꯥꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯍꯧꯗ꯭ꯔꯒꯗꯤ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯗꯒꯤ ꯀꯜꯍꯧꯅꯕ ꯑꯁꯤꯒꯨꯝꯕ ꯁꯪ ꯑꯁꯤ ꯁꯥꯗꯨꯅ ꯃꯤꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯕꯅꯤ ꯁꯪ ꯑꯁꯤ ꯎꯔꯤꯄꯣꯛ ꯄ꯭ꯔꯖꯥ ꯈꯛꯀꯤ ꯅꯠꯇꯦ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯤꯔꯣꯜꯁꯤꯡꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯤꯔꯣꯜꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯥꯏꯗꯦꯟꯇꯤꯇꯤ ꯌꯣꯛꯈꯠꯅꯕ ꯇꯝꯕꯤꯍꯧꯁꯤ
loinana khunai si amuk ka hena yaifana praja singi awa nungai tabina ba afaba miut khanduna punna sakot mina se ba wafam tamki nakala maramda heirlooms and handicrafts ki artisan khaidem tarubi leimana phongdorakpada mapalam gi polam singna mot silakpadigi ipai pu singna sisnaramba polam singa sidi mamishan rakli anauba posak singna mot sinduna laikhrabadi hana leramba posak sing mangkibi yagi phibamda lakani art and culture state asibu masak takli haina khangnarabasu khunai sigi culture amadi identity bu matau kramna yokhat sigi haiba wakhalon leiba wan uri mamangai digi leramlaba ningthaugi posak sing miyamgi polam namut sinarakpana ariba polam sing si mangkhigidra haibigi akiba phongnarakli yaloingai digi leraklaba khunai sigi masak takliba polam sing yokhat pasangi hairaduna ngasi sangari basanga sina miyamda kanaba kya piragani tungi yumburel da tambiduna mangkhigidra culture si yokhatuna thamma mathok tayamade tung koina lehaunaba lambi ya sheki isterasi art and culture na sak takli haibadi miyamna khangnare adubu culture identity bu matau kram ni yokhat sigi haibigi wokhal du leibu wali mama ngai de leram ningthaugi posak sing mon mamai potloi mapana sing busing mirei ba ki posak sing na mot sin khrabani ariba posak sing mangkhini haibigi akiba nuai tabri adum khawi maram aduna ariba posak sing asi mangkhidana ba punna yokhat mina si haiba wapum tamki makasa tharak poina pauzal pausi editorial ma'am na thamjage wa culture yokhatuna afaba thabak khari tawna ba khona minasi ngasigi taibang pal sida leiriba miyoiba kawba jiba makhala si matam gi sakholakpagi matungina satna lonchat saksa yuthak phizat laiteng amasum yumlai kairina singbi hiram kudimakta leptana ahongba naya madi honglai asuna honglakliba ahongba singasi matamga sunadaba madi khunai du ki masagi leijariba satna lonchat amasum phizat laitenga sangdamna rubada maring marangba chusnadaba thoktabanati Malem asida leiriba khoi miyoiba khudimak phajaba phirol makhal kyagi leiteng sing sisinaba amadi phajaba yumkai saduna ahawba saduna nungai ni hingma pami adubu phanayamna pamduna sukhalu khudimak hek pangthokpa haibatu ngamnadi adubu aikhoi miyoibana khwaidigi darkar oiribisu wa culture mangandana thauna leina isagi amadi tungi khunai du gidama karigumba afaba thabak khara torambaduni aikhoi miyoiba khaktana tana taibang palusida leiriba thawai panba jiba khudimak nongmadi soidana taibang pan thadoktuna sakhiga ngakhtani kanasu masidagi nanthokpa haibising amnaroi adubu hinglingi matamsida afaba lambida khong thangjinduna afaba thabak tawdun izat laini hingna ba hona kadabani madu natrabadi khunai si laikha tana mangkhiba tabani ngasidi khunai sida leiriba miyoiba khudimak magi sak asi masana phajai khanjaduna makhal kyagi cosmetic sizinaduna aina maheli haibigi matawgum onthokpa mong amada sanari aduga akiya mogi thaba asik nupi singna khara heli mamangai haiba tare matamdur khunai sigi nupi singi yumbalot amasum satlamba lamsa sajat amadi sizinramba akiya mawduga hausuki matam sida sanariba siga sangdamnaduna yengnarubada hainingai leitana khena ba haibatu oiri khudimapu tawri haibadinati adubu kharana punmapu sen thanba manma mong aduni kharadang palabada sahi nauribi nupi masa singna samnadagi karidagi keriba sigi yengmara saksuga yamna susinadaba maring marangba kayawri amaramda anaubi haigadra mauna singa sibu karino khangdi kebagi thakti lam yawri samphaw kebada yauksinkhibadagi lukhamda tubat kaktatuna makhal makha kyagi masu kya sangsinduna pare pare haiduna lambi lamjaw sali mauna hadanati mau ohal phawba isu tadab samtien batana bigi lamjel si yauksilakli haibising sigi mathakta mobile phone khunai sida pirakliba anobu saitheng section da biyarakthri asumna khunai sigi nupi sing akiya mogi lambida lamjel tanarakpada khunai dugi mauksagi leijari bisna lonsatagi wangmolan thokiba tarabadi Malemgi leiriba tuan ba furup singna manipuri furup asida thamliba ikai khumnabadugi sang nomonomgi hantarkpa masana tabani matang asida khradang thamjaningbu wafumdi honglakliba matamgi isilbu yawdaba yadi adubu aikhoi lamdam asida pokpani lamdam asigi lehaudagi chawrakpani ngasi mak chakhotpagi mingda mitau tambigi satnabi amadi hainabi asi imung manung yoksilaktuna mite aikhoi phije saksa asi pumtok topa culture ama surakri yumgi mau natragana nupi masa singna aikhoigi ipai pu sing salamba liklamadugi wangmada yumgi mau sing phanek pidon singkhatuna shetpa ahalamana madi matai ubada makok khumbagi satnabi du ukhitri nupi masa singna si yumda leiba matamda phanek set puraktre laisabi da natana mau phaw phanek setpagi culture du mangslakli masi chakhotpagi
matau tambada akhoi gi sanabi du laikha tana mangan baga samane ngasimak yumdagi horaga bazar phawbru satliba nupi masa singasi phanek setpa masa uraktre nupara nupira khangdabagi phibam ma yorakli yumgi mau anaubidagi horaga masa lairaba mausingbu bazar satpa natragana office satpada phanek setpi yauksilakle hairibasi khradang panbagi wana akhoi gi sanabi asi nomu nomigi hiram khudimakta laikha tarakpaga sapmanari maram aduna khunai sigi furup asigi amadi tungi mirolgi dama khalaga akhoi khudimang apaba wakalon nu yumpham oiraga apaba thabak khari tawramsi akhoi izat laina hingsi wakalsar yokhatuna apaba thabak khari tawna ba hotna minasi haiba paujal pausigi editorial myamna thamjare duga tandang nasumna myamna thamjaramge haujigoi nadi myam paus matang solution jarage mas makhatapana update myam punangai minasi